Lamdam masjid drug sava amadi puthok pusin tawbugi chang wangkhalakdiba asida ahenba mityeng changlagani haina Manipuri Governor Dr. Nazma Heptulan fongdokre. White Tribe Council gi losing bani gi marakta thokiba khanna chenabagi thodok mari leinana Lamka Hospital gi akoibada District Administration na CRPC gi dhara chama nifumari gi makhada athingba thamkre. Lamyan hizam irawat ki chama kulundoi suba mapok kumon thoram pak sana pangthoknakre. Miyamna lamyan ba sigi mafamda haikal leikatamdune kaikumnaba utkre. Thawal Kiam Sifai da leba Royal Cup ki nongna sava sanglen ngasi wangkhem kendra gi MLA ke Mege Chandran sangaduna miyamda khusinakre. State level posan ma cycle rally ngasi Social Welfare Minister Nemcha ki gena lamthakre. More Police Commando amadi taran thushiva Assam Rifles ya punba kangbu na miyo ema lupa lak mangarong gi mamal oigadaba WY tablet ke kona na fagatkhre. Faram miyo adugi mamingna Khaiminlan tawthang kawe. Ningthau palingi matamdagi mera gi tara nipanba numita pangthoktuna lakpa kwaktanba thoramda khausagadaba khausaroi sing yendamnabagi thoram ngasi Govindaji Temple da pangthokre. Autonomous District Council Chandel gi Chairman oiriba Diringo Lamkang na Council asida Chairman oirakpa chahi ama mapung pharakpagi harau nungayo phongdokpaga loinana Ishwar da thongnijabagi thoram ama New Chayang Village ta pangthokre. Manipur dagi Monica Ingudamda National Youth Icon Award listing ni taramapan khusinrakre. Award asi thasi kuntreta New Delhi da pangthokiba World Youth Summit listing ni taramapan gi thoramda khusinarkhivani. IGAR South ki listing makhada kuntruk suba Assam Rifles More Battalion na nahasing oiba pre-recruitment training camp ama More da pangthokre. October 10 dagi taran fan fawba chathagadoriba army recruitment gi damak naha kuntra gi mathakta register tawrakre.